None district ki manung chanba Marangzing Part 5 Tupul Yard Railway Construction Camp ta thokpa landslide lake da bami nipan gi asiba haksang phangwangam kre taranipan rescue tawre yankhai rom na thiba khangdana leiri landslide thokpa gi paw do hekta baga chief minister and brain amadi Rajya Sabha gi member ningthausana zawale sheba thodok thofam da chatuna yingsin kre makha tara hayeng ayuk pung nipan tabda chief minister and brain amuk hanna landslide thofam da chatkadori Press na phongba paw amagi matung ina landslide adu ngarang ahing pung 12 adwaida thokibani yamna chawna thokpa landslide aduna izai turel yauna achawba mafam ama phubjin kibana mafam aduda chawna ising mokhalakpa yabagi oithokpa lei karigumba izai turel gi ising pathoraklabadi Noni district headquarter gi kuthana leiba mafam sing ising thumjinduna chawna tongthiningai oiba fibam ama oirakpa yai hari landslide thokpagi paw adu hek phongbaga chief minister and brain Rajya Sabha gi member ningthausana zawale shimba amasung Nungba ACG MNA Dipu Kangmai mafam aduda hagding nana chatura yingsinkre Chief Minister and Brain gi meeting makhada District Administration gi makok thongpa officials sing amadi khunja sing yauna chathariba rescue operation team aduga wari watai sanaduna paikhatpa yaba thabak sing athubada paikhatnaba Chief Minister and Brain na khanganki loinana thodok aduda laikidraba miyoi sing da lupa lakh manga amadi asokpa singdana lupa lising yankhai amadi makhogi ana laing da sangba senfam pumnamak lengana puthoklagani haina lauthoki Mafam adugi khunja singna rescue operation ki thabak thoram singda mating pangliba sing adubusu chief minister da thagatpa phongtoki loinena laibak thiba thodok adubusu akanma maongda nungaitaba phongtoki Almost we yankhai mo hena finishing tawrisi laibak si chawna matundagi sidagi rock si kindhar panina turen border police ni namaside da point rescue team mayam budi SDRF ki army gi adagi loina tawri adu waraga su laibak na phummaga laigibina laibak si lesson jang ko thokusu yadaba na difficult situation amada lage yam nungaite haitar ai yam nungaite si accident che immediately officials in senior president ke meeting to company do laigidaba family sing silai thigro sing se da pe pam lamanga magi as Russia ko pinana ba aduga asok pada yauri bising sinar par sing yang yang pinana ba aduga hariba moi gi sa ba ko pe the word skill bi do ko na layen na ko do sing state no mena biya to go na na ko decision mo nai laigidaba mu manungi punamakta ai gi sarkar gi site gi Manipur Projamiyam ki site ki deepest condolence ai awaba pundok sari saruga jari amna ishwarna hori be manu yam puni me national legoshno layak fadna rescue si tawbo yadana some koina mi khrasu rescue to hingna rescue to bangam magadi ai madu yam nungai ni ado si rescue kana sathari asiam the loina mayam yam na mating pang to kokona mating pang ba di rescue to no kokona ba singna samthok pi ba photo pi ba harau महाराज सुयोरो ito mesem mesem hadao hautai hare mayam mating pangbiba puno moi khoi ki site ki thagat chari mayam ine moina protection asi 100 meters above angambada ke makhada wall phajani pidre wall pidabne si yemo wall pide aduna taabni masana hoji ama ata ta ki myam si loina phumjanga myam si kari lau leibra kari u leibra hoji kana su u bana te ko loina phumra bane I decide to whatever I get, moving them up, any help away up, and also from the government side where I can pressure. Everything up there. Let body back to Lotoga, to Punmiam, Tanaraga, what the so I decided. So I have given my assurance, Sikunusu, away, Mating Pang beginning, Nui, Maning the Lepini, I will say that is our assurance. And whatever is needed. See the railway gas house and plus security things Hanadi IRV later Andak Sina Territorial Army labor. So the Dukan Pama Kopa Mue, Piangam, Pandukan Guma, Dukan Masaguma, Adugi, Mue labor. Couldn't make in a test. It's a railway substation. Nakal amaromda MAMI TV ki video journalist like kantana thodok thokom tagi pirakpa report amagi matung inna landslide adu railway ki thabak thoram sing paikhatpada official sing na maong baring tadana tana loshilam dabadagi thopani haina khunja singna phongdoraki hari hiramasi ki matangda like kantadagi akhanaba report ama pizari aina hauji lojai mafam asi ngarang ahing athengba thokhiba landslide tori mafam None district ki makhwan village tani tagi pangbu pawgi matungina mafam asida leramba 107 TA
11 GR Nune ki 43 railway personnel ahum labor 30 amadi civilian manga adu hauji dead body target amaga injury tara mapal amaga hauji recover to bangam khre ai gi ming gong chalong gang mai kawe ai makom kun gi secretary ne si tho kiba mayam se national calamity di habi yadre railway na kak gi protection wall pi de gi ta bani na si di man made calamity habi tare si di mi na sem bani na aduna si gi amang ata thoiba si ana thoiba si railway na pra daita logo da bani natradi kana na si da daita logo ni sine moina protection asi 100 meters above angam da ke makhada wall phajani pi de wall pi de bani si yengo wall pi de aduna ta bani masana hauji ama ata ta ki myam si mo loina phumjang ga hauji ti kari lau leibra kari u leibra hauji kana su u bana te ko loina phumra bani hauji so dum gara badi asi aduna protection wall si pi re si mathang musang tap tap tang tau tai hauji moi di protection wall pi de makhada su lambi si IBR khunna pra job card ki paisa tung chal laga suba lambi se pra lambi su leite si lambi leite basu chei around moi he ho gadi lambi su leite ra sum hai amuk cheme yadre sum dore khun ga khana sum leite kabi ni railway ki mi ama phange labor adu ko manga rescue tawre ye territorial army gidi mi tare siba phangre tai hosi jaman tadri kuma kya na ola mafam sida mi leibasi 78 leibne tongan tongan company tongan tongan le adu na hosi phau gyan tadri ba hosi labor contractor man labor krai krai inu purak bane labor contractor to sigar bane karano mi dia sumu lai hi bane si kanano hai hosi hai bangam di company ki project manager khoi phau hai bangam de sidi labor contractor private ki hoina moi wai rak pune ma masadu phumra bane company so hai bangam de secretary na phongdo bu matung ina thu level le ni sala se railway gi lambi sema matam da sing asi 100 meter gi matha do wang kakhat padagi makha da protection wall pi da na maram modina haiba le ni sa si thokuni haina maran chirek it's a commercial hebdare ko sida moi gi railway gi guest house su leye and plus security sing su leye hanadi IRV le ramane andak sina territorial army leiba adu dukan phama khotpa moi nupi ngang myam adum commercial hebdare sa adum pan dukan gumba dukan masa gumba adugi moi leiba khunmak din ate se it's a railway substation makoi yoiba hosiki aigi site ki whatever I get moi gi damak any help away and also from the government side where I can pressure hosiki mag sine everything up there but let body bak do lothoguraga aduga pun meyam satana raga awat darka lai do isu aigi side so I have given my assurance si kunnu su apai mateng phang bigini noi maning de lepni hai buse there is our assurance no hosiki mag si compensate taguni adu humudi quite best to dum to bigini quite best and whatever is need based ngasi mafam asida manipur chief minister and Biren Singh amadi DGP amadi MLA masa maglatuna mafam asida yingsin kra mukudi rescue tawre almost huji yang khai mo hena finishing tawri si laibak si chauna matundagi sidagi rock kindara panina turin border police namaste da pai rescue team mayam budi SDRF ki army ki adigi loina tawri adu waraga su laibak na phamaga lai jibina laibak si su lesin jang ko thok su yada ba na difficult situation amad lage yam nungai te hai tar ai yam nungai ti si accident che adu bu shorna tamba hai bata natural calamity ni lo ko se lo mengi site ki koi immediately koi meeting official sing senior person ke meeting do kam bani do lai gidra family sing silai thi do sing se da ko pam na gi Russia ko pinana ba aduga asok pada yauri bising sinar pa sing yang kai pinana ba aduga hariba moi gi cha ba ko de word skill bi do ko na yang na ko do sing step no mena biar taw no ba na ko decision no do nai lai gi rabi mung manung gi punamakta ai gi
सरकार की साइड की मनपुर प्रजा मियाम की साइड की डीपेस्ट कंडोलेंस अवाब फोंदोक्चरी सरुक याजरी ईश्वरना लेहोरिबे मैम पुलिस लेगोसनो लाइक फदना रेस्क्यू सी तब यादना सम अखोना मी खरसु रेस्क्यू तो हिंगना रेस्क्यू तो बंगमगदी याम नुंगाइनी अदो हसी रेस्क्यू कने सथरी Like Anta, video journalist, Mofam Village, Nonya District.